ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯌꯦꯡꯊꯤꯅꯕꯤ ꯃꯧ ꯅꯤꯡꯉꯣꯜ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯂꯤ ꯁꯂꯥꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯄꯥꯜ ꯑꯣꯏꯔꯞꯅ ꯊꯥꯖ ꯑꯃꯗꯤ ꯂꯥꯡꯂꯦꯟ ꯑꯅꯤꯗꯨ ꯐꯝꯃꯤꯟꯅꯗꯨꯅ ꯃꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯁꯨꯅꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯔꯣꯏ ꯉꯥꯛꯇꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯃꯨꯛ ꯂꯨꯅ ꯇꯤꯟꯅꯕ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯒ ꯄꯥꯈꯪ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ꯫ ꯂꯥꯡꯂꯦꯟ ꯑꯃꯇ ꯊꯥꯖꯗ ꯐꯤ ꯁꯨꯅ ꯍꯥꯏꯔꯛꯏ꯫ ꯊꯥꯖ, ꯅꯪꯗꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯗ꯫ ꯅꯈꯣꯏ ꯄꯥꯕ ꯏꯃꯥ ꯑꯗꯨꯒ ꯅꯈꯣꯏ ꯇꯥꯆꯧ, ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯅꯪꯅ ꯇꯧꯅꯤꯡꯕ, ꯅꯪꯅ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯇꯧꯍꯟꯕꯤ꯫ ꯅꯪꯅꯕꯨ ꯍꯥꯏꯔꯕꯗꯤ ꯃꯈꯣꯏꯗꯤ ꯑꯗꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯏ꯫ ꯑꯗꯨꯒꯅꯦ ꯑꯩꯗꯤ ꯌꯦꯡ, ꯊꯕꯛ ꯑꯃ ꯍꯥꯏꯔꯨꯔꯁꯨ ꯌꯥꯔꯣꯏ, ꯑꯃ ꯍꯥꯏꯔꯨꯔꯁꯨ ꯇꯧꯅꯨ ꯌꯥꯔꯣꯏ꯫ ꯑꯁ, ꯑꯩꯅꯦ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯊꯥꯖ꯫ ꯑꯩꯁꯦ ꯅꯪ ꯌꯥꯝ ꯑꯣꯏꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗꯣ ꯑꯩ ꯌꯥꯝ ꯀꯜꯂꯛꯆꯩ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯩꯗꯤ ꯅꯍꯥꯟꯅꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯅꯕ ꯏꯁꯧꯗꯣ ꯀꯟꯅ ꯂꯥꯡꯉꯣ ꯍꯥꯏꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯈꯛ ꯌꯥꯗ꯭ꯔꯒ ꯑꯩꯗꯤꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯍꯥꯔꯥꯅꯤ ꯑꯃꯅꯤ ꯑꯩꯅ ꯑꯣꯏꯔꯤꯁꯦ꯫ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯏꯈꯥꯗ ꯂꯣꯏꯅ ꯊꯝꯂꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯂꯤꯁꯦ ꯈꯪꯉꯕ? ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯈꯔ ꯀꯜꯂꯨ꯫ ꯃꯤ ꯑꯃꯒ ꯈꯠꯅꯕ ꯇꯜꯂꯨꯅꯨ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯪꯕꯨ ꯎꯕꯗ ꯃꯤꯅ ꯑꯗꯨꯝ ꯀꯤꯔꯗꯕꯅꯤ꯫ ꯊꯥꯖ, ꯑꯩꯁꯤꯕꯨ ꯆꯤꯟꯁꯦ ꯏꯀꯟ ꯀꯟꯗ꯭ꯔꯕꯣ? ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ ꯇꯥꯆꯧ ꯍꯣꯏꯅ ꯍꯥꯏꯕꯗꯗꯤ ꯑꯩꯁꯦ ꯆꯤꯟ ꯌꯥꯝ ꯀꯜꯂꯤ ꯍꯥꯏ꯫ ꯑꯗꯣ ꯅꯪꯅ ꯆꯤꯟ ꯀꯟꯗꯦ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯀꯜꯂꯤꯕ ꯆꯤꯟꯁꯦ ꯏꯌꯧ ꯌꯧꯗ꯭ꯔꯕꯕ? ꯌꯧꯗꯦ ꯏꯕꯦꯝꯃ, ꯌꯥꯝ ꯋꯥꯠꯂꯤ꯫ ꯅꯆꯤꯟꯗꯣ ꯃꯤꯅ ꯋꯥ ꯑꯃ ꯉꯥꯡꯂꯛꯄꯗꯅꯦ ꯅꯪꯅ ꯇꯔꯥ ꯉꯥꯡꯒꯗꯕ꯫ ꯃꯤꯅ ꯈꯖꯤꯛꯇꯪ ꯃꯃꯤꯠ ꯃꯅꯥ ꯑꯗꯨ ꯄꯩꯔꯛꯄꯗ ꯅꯪꯅ ꯅꯆꯤꯟ ꯑꯗꯣ ꯍꯦꯛꯇ ꯀꯕꯣꯛ ꯄꯣꯛꯀꯗꯕ, ꯈꯪꯉꯕ? ꯍꯣꯏ ꯇꯧꯒꯦ꯫ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯇꯧꯒꯦ꯫ ꯍꯦꯔꯥ, ꯑꯗꯣ ꯊꯥꯖ, ꯅꯣꯏ ꯅꯅꯝꯃꯗꯣ ꯅꯪꯅ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯅꯗꯥꯏꯅꯦ? ꯑꯗꯨꯁꯨ ꯅꯪꯅ ꯅꯆꯤꯟ ꯀꯟꯕꯒꯤ ꯉꯝꯂꯤꯔꯕ? ꯅꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ, ꯆꯤꯟ ꯍꯥꯏꯕ ꯆꯤꯟ ꯑꯁꯤꯅ ꯀꯜꯂꯤꯕ ꯃꯇꯤꯛ ꯑꯩꯈꯣꯏꯁꯦ ꯃꯤꯅ ꯀꯤꯗꯣꯏꯕ꯫ ꯃꯗꯨ ꯅꯪ ꯈꯪꯖꯧ꯫ ꯅꯪꯁꯨꯅꯦ ꯍꯌꯦꯡ ꯅꯈꯣꯏ ꯇꯥꯆꯧꯒꯤ ꯅꯅꯝꯃꯗꯣ ꯂꯥꯛꯂꯒ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧ꯫ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯅꯅꯝꯃꯗꯣ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯔꯅꯤ꯫ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯥꯔꯦ꯫ ꯍꯩꯃꯥ, ꯂꯥꯡꯂꯦꯟ, ꯅꯪꯅ ꯅꯅꯝꯃ ꯄꯜꯂꯛꯄꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯍꯧꯒꯦ꯫ ꯀꯩꯅꯣ ꯍꯪꯉꯣ? ꯅꯣꯏ ꯇꯥꯆꯧꯗꯣ ꯀꯥꯏꯗꯩ ꯅꯨꯄꯤ ꯀꯣꯏꯔꯤꯅꯣ? ꯈꯪꯗꯦꯗ, ꯅꯣꯡꯃꯇ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯔꯤ ꯇꯧꯗꯦ꯫ ꯀꯣꯏꯕꯨ ꯀꯣꯏꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯗꯨꯕꯣ? ꯅꯪꯒꯤꯁꯤꯕꯨ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯂꯨꯅ ꯆꯥꯛꯆꯕꯤꯒ ꯇꯧꯔꯤꯔꯕ? ꯍꯣꯏ ꯏꯕꯦꯝꯃ, ꯆꯥꯛꯆꯕꯇ ꯅꯠꯇꯦ, ꯉꯥꯎꯖꯕ, ꯀꯜꯂꯛꯆꯕ, ꯅꯨꯡꯁꯤꯖꯕ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯊꯥꯖ, ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯔꯒꯦ꯫ ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯕꯣ꯫ ꯑꯩꯈꯣꯏ ꯑꯅꯤ ꯑꯗꯨꯝ ꯂꯣꯏꯅꯕ ꯌꯥꯔꯦꯗꯅ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯅꯪꯅ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯣ ꯅꯪꯒ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯕꯣ? ꯍꯣꯏ ꯃꯥꯏꯒ ꯑꯝꯇ ꯍꯥꯏꯅꯗ꯭ꯔꯤꯗꯨꯕꯣ? ꯏꯕꯦꯝꯃ, ꯅꯍꯥꯟꯅ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ ꯑꯗꯨꯏ ꯋꯥꯗꯤ꯫ ꯀꯃꯥꯏꯅ? ꯀꯔꯤ ꯍꯥꯏꯅꯔꯒ ꯂꯣꯏꯁꯤꯟꯅꯈ꯭ꯔꯤꯕ? ꯑꯁ ꯂꯥꯡꯂꯦꯟ, ꯅꯨꯄꯥꯗꯣ ꯌꯥꯝ ꯉꯥꯎꯁꯤꯟꯅꯔꯝꯃꯤ꯫ ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯨꯕꯒ ꯌꯥꯝ ꯑꯣꯟꯅꯔꯝꯃꯤ꯫ ꯑꯩꯅꯅꯦ ꯍꯌꯦꯡ ꯃꯈꯣꯏꯗ ꯂꯩꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏ꯫ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨꯁꯨ ꯀꯌꯥ ꯍꯤꯡꯃꯤꯟꯅꯕꯗ ꯃꯣꯠ ꯇꯤꯟꯅꯒꯗꯕ ꯃꯥꯟꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯔꯒ ꯋꯥꯁꯦ ꯂꯣꯏꯁꯤꯟꯅꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯑꯗꯨꯃꯥꯏꯅꯕꯨ ꯅꯥꯈꯩ ꯁꯦꯡꯗꯣꯛꯅꯈ꯭ꯔꯗꯤ ꯌꯥꯔꯦ꯫ ꯍꯣꯔꯦꯟꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯩ ꯅꯪꯅ ꯑꯩꯈꯣꯏ ꯇꯥꯆꯧꯕꯨ ꯅꯨꯡꯁꯤ ꯄꯥꯝꯖꯩ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯁ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯗꯤ ꯑꯩꯁꯦ ꯌꯥꯝ ꯇꯧꯉꯝꯕꯤ ꯃꯥꯜꯂꯅꯤ꯫ ꯏꯀꯥꯏꯍꯦ ꯅꯪꯁꯨ꯫ ꯆꯠꯂꯨꯍꯦ, ꯏꯀꯥꯏꯕꯅ ꯑꯣꯏꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯃꯇꯥꯡ ꯃꯇꯝ ꯏꯆꯥ ꯆꯥꯗꯈꯩ ꯏꯀꯥꯏꯔꯤꯅꯤ ꯀꯥꯏꯅ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯏꯀꯥꯏꯕꯤꯔꯨꯔꯅꯨ꯫ ꯑꯩꯅꯅꯦ ꯐꯅꯅꯕ ꯂꯣꯏꯅ ꯁꯤꯟꯒꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯅꯪꯅ ꯍꯌꯦꯡ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯂꯨꯅ ꯇꯧꯒꯗ꯭ꯔꯥ? ꯅꯪꯅ ꯍꯧꯖꯤꯛ ꯅꯈꯣꯏꯏꯃꯨꯡꯗ ꯇꯧꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯉꯣꯟꯗ ꯇꯧꯔꯛꯑꯗꯤ ꯏꯕꯥꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯝ ꯐꯣꯏꯅꯕꯗ ꯂꯣꯏꯅꯤꯀೋ? ꯑꯁ, ꯇꯧꯔꯨꯍꯦ ꯅꯪꯁꯨ, ꯑꯩꯕꯨ ꯑꯉꯥꯎꯕꯤꯗꯧꯅ꯫ ꯑꯩꯒ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯟꯅꯖꯕꯤ, ꯅꯨꯡꯁꯤꯅꯖꯕꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯅꯈꯣꯏ ꯇꯥꯆꯧꯒ ꯏꯃꯥꯒꯗꯣ ꯑꯝꯇ ꯍꯥꯟꯅ ꯌꯥꯅꯅꯕ ꯁꯤꯟꯈꯣ ꯏꯕꯦꯝꯃ꯫ ꯍꯣꯏꯅꯦ, ꯑꯗꯨꯒꯤꯕꯨꯗꯤ ꯑꯩꯅꯅꯦ ꯍꯣꯔꯦꯟ ꯍꯦꯛꯇ ꯍꯥꯏꯔꯗꯕꯅꯤ꯫ ꯑꯗꯣ ꯂꯥꯡꯂꯦꯟ, ꯅꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯩꯁꯦ ꯆꯦꯜꯂꯨꯔꯕꯤꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯣꯏꯗ꯭ꯔꯣ? ꯍꯥꯏꯔꯛꯀꯦꯔꯥ ꯍꯥꯏꯔꯛꯑꯣꯏꯔꯥ ꯑꯩꯅ ꯌꯥꯅꯅꯕ ꯁꯤꯟꯒꯦꯕ꯫ ꯅꯪꯅ ꯑꯗꯨꯗ ꯋꯥꯕꯤꯌꯣ ꯍꯥꯏꯗꯦ꯫ ꯑꯗꯣ ꯊꯥꯖ, ꯅꯪꯁꯦ ꯑꯩꯒꯤ ꯏꯅꯝꯃ ꯀꯥꯏꯗꯣ ꯑꯣꯏꯒꯗꯧꯔꯕꯅꯤꯅ ꯑꯩꯒꯤ ꯐꯤꯔꯣꯜꯁꯦ ꯈꯔ ꯑꯝꯇ ꯁꯨꯕꯤꯔꯛꯎꯗꯅ꯫ ꯅꯪꯒꯤꯗꯤ ꯐꯤꯁꯨ ꯌꯥꯝꯗꯕꯅꯤꯅ ꯐꯠ ꯂꯣꯏꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤ꯫ ꯇꯥꯆꯧꯒꯤꯁꯨ ꯌꯥꯎꯋꯦꯕ, ꯁꯤ ꯑꯝꯇ ꯁꯨꯔꯛꯀꯦꯔꯕ ꯅꯪ? ꯅꯣꯏ ꯇꯥꯆꯧꯒꯤꯗꯣ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯁꯨꯔꯛꯀꯦ꯫ ꯑꯗꯨꯒꯅꯦ ꯅꯪꯒꯤꯗꯤꯅ ꯑꯗꯨꯝ ꯁꯨꯖꯧ, ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫
ꯏꯅꯝꯃ ꯐꯥꯎꯕ ꯑꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯒꯤ ꯑꯩꯒꯤ ꯍꯥꯏꯅ ꯈꯥꯏꯕ ꯍꯧꯔꯦꯅꯦ ꯐꯔꯣꯏꯗꯧꯔꯤꯌꯦ ꯏꯕꯦꯝꯃꯅ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯅꯪꯉꯣꯟꯗꯒꯤꯗꯤ ꯅꯣꯏ ꯇꯥꯆꯧꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯁꯨꯝ ꯈꯪꯍꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯦꯕ ꯑꯣ ꯑꯗꯣ ꯈꯪꯍꯟꯗꯣꯏꯗꯣ ꯑꯩꯅꯅꯦ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯗꯤꯅꯦ ꯑꯩꯅ ꯌꯥꯅꯅꯕ ꯇꯧꯗꯣꯏꯕ ꯍꯣꯏ ꯍꯣꯏ ꯌꯥꯔꯦ ꯑꯩ ꯂꯥꯟꯖꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯪꯒꯤ ꯐꯤꯔꯣꯜꯁꯦ ꯅꯪ ꯑꯗꯨꯝ ꯁꯨꯖꯔꯣ ꯅꯣꯏ ꯇꯥꯆꯧꯒꯤꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯁꯨꯕꯤꯔꯒꯦꯀꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯊꯦꯝꯕꯤꯔꯅꯨ ꯈꯪꯖꯔꯦ ꯉꯥꯏꯈꯣꯅꯦ ꯊꯥꯖ ꯍꯟꯗꯛꯇꯤ ꯅꯣꯏ ꯂꯧꯕꯨꯛꯇꯨꯕꯨ ꯊꯔꯣꯏ ꯇꯥꯗꯕ꯭ꯔꯣ ꯃꯃꯥꯡꯒꯤ ꯆꯍꯤꯗꯤ ꯅꯪꯅ ꯅꯣꯏꯒꯤ ꯂꯧꯕꯨꯛꯇꯒꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯄꯤꯔꯛꯄ ꯊꯔꯣꯏꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯑꯣ ꯇꯥꯏꯌꯦ ꯑꯗꯨ ꯊꯔꯣꯏꯗꯣ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯤ ꯍꯥꯏ ꯄꯥꯕꯅ ꯍꯥꯏꯕꯗ ꯍꯌꯦꯡ ꯍꯥꯡꯆꯤꯠ ꯅꯣꯡ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯆꯨꯔꯛꯑꯗꯤꯅꯦ ꯈꯪꯆꯥꯎ ꯆꯥꯎꯔꯅꯤ ꯑꯗꯨꯒꯅꯦ ꯃꯌꯥꯝ ꯄꯤꯕꯤꯔꯛꯀꯦ ꯏꯇꯥ ꯃꯊꯤꯕꯣꯡ ꯂꯥꯎꯕꯤ ꯑꯩꯒꯤ ꯏꯇꯥꯒꯤ ꯁꯔꯨꯛ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤꯗ ꯏꯁꯤꯁ ꯑꯩꯕꯨ ꯃꯊꯤꯕꯣꯡ ꯂꯥꯎꯕꯤ ꯀꯥꯏꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯪꯅ ꯍꯦꯟꯅ ꯂꯥꯎꯕꯁꯦ ꯃꯌꯥꯝ ꯍꯦꯜꯂꯤ ꯅꯠꯇ꯭ꯔꯣ ꯅꯍꯥꯟꯁꯨ ꯏꯆꯦ ꯃꯦꯝꯆꯥꯒꯤ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯆꯥꯛ ꯆꯥꯕ ꯆꯠꯄꯗ ꯅꯪꯒꯤ ꯄꯨꯈꯝ ꯑꯗꯣ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯆꯥꯔꯤꯗꯨꯅꯤ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯗꯤ ꯇꯧꯗꯦꯗꯅ ꯑꯌꯥ ꯍꯩꯃꯥ ꯅꯪꯗꯤ ꯌꯥꯝ ꯀꯨꯞꯊꯅꯒ ꯌꯦꯡꯁꯤꯜꯂꯝꯃꯦ ꯍꯥꯏꯕ ꯅꯪꯅꯤ ꯏꯕꯦꯝꯃ ꯌꯥꯝ ꯍꯦꯟꯃꯜꯂꯤꯀꯣ ꯅꯪ ꯍꯦꯟꯃꯟꯖꯗꯦ ꯀꯩꯁꯨ ꯅꯪꯅ ꯃꯊꯤꯕꯣꯡ ꯂꯥꯎꯕꯒꯤ ꯃꯇꯥꯡꯗ ꯄꯟꯁꯤꯜꯂꯛꯄꯒꯤ ꯑꯩꯅ ꯅꯍꯥꯟꯒꯤ ꯋꯥꯐꯝꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯍꯥꯏꯕꯅꯤ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ ꯐꯤꯁꯦ ꯁꯨꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯆꯥꯛꯇꯣ ꯆꯥꯁꯤ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯉꯁꯤ ꯁꯦꯜ ꯈꯔ ꯐꯪꯗꯧ ꯂꯩ ꯑꯗꯨꯅꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯊꯣꯡꯁꯦ ꯍꯥꯏꯅꯕꯅꯤ ꯅꯪꯁꯨ ꯍꯣꯔꯦꯟ ꯆꯥꯁꯦ ꯑꯩ ꯀꯧꯕ ꯂꯥꯛꯀꯦ ꯌꯥꯏꯌꯦ ꯆꯥꯁꯦ ꯑꯗꯣ ꯅꯪ ꯀꯧꯕꯗꯤ ꯍꯥꯏꯐꯦꯠ ꯂꯥꯛꯎꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯌꯦꯕ ꯏꯁ ꯀꯅꯥꯗ ꯀꯔꯤꯒꯤ ꯏꯀꯥꯏꯗꯣꯏꯕ ꯍꯥꯏꯁꯦ ꯌꯥꯝ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯐꯔꯦꯁꯦ ꯐꯤꯁꯨ ꯁꯨꯕ ꯂꯣꯏꯔꯕꯅꯤꯅ ꯂꯥꯛꯑꯣ ꯄꯨꯈ꯭ꯔꯤꯁꯤꯗ ꯊꯥꯗꯣꯛꯎꯔꯁꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯀꯨꯆꯨꯒꯁꯦ ꯂꯣꯏꯅ ꯀꯥꯊꯦꯛꯇꯅ ꯂꯣꯏꯕ ꯇꯥꯔꯦ ꯊꯥꯖꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯡꯂꯦꯟ ꯑꯃ ꯊꯃꯣꯏꯗ ꯈꯟꯖꯩ ꯏꯃꯨꯗ ꯃꯨꯗꯅ ꯂꯩꯔꯕꯁꯤꯗ ꯑꯃꯨꯛ ꯃꯨꯈꯤꯅꯤ ꯀꯥꯏꯅ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤ ꯑꯁ ꯑꯩꯒ ꯋꯥꯈꯜ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯩꯅ ꯅꯨꯡꯁꯤꯕꯩ ꯋꯥꯅꯤꯀꯣ ꯃꯁꯛꯀꯥꯗꯤ ꯊꯤꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯁꯦ ꯑꯁꯨꯝꯅ ꯐꯤꯔꯣꯜ ꯑꯗꯨꯁꯨ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯂꯥꯡꯂꯦꯟꯅ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯁꯈꯤꯗꯨ ꯁꯪꯒꯣꯏꯗ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯐꯤ ꯑꯁꯨꯕ ꯑꯗꯨ ꯐꯥꯎꯕ ꯐꯧꯗꯣꯛꯀꯅꯤ ꯈꯪꯗꯕ ꯃꯈꯩ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯊꯝꯂꯒ ꯁꯈꯤꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯏꯃꯥ ꯇꯥꯆꯧ ꯂꯩꯈꯤꯕ꯭ꯔꯣ ꯂꯩꯇꯦꯅꯦꯍꯦ ꯀꯗꯥꯏꯗꯅꯣꯃ ꯆꯠꯂꯨꯅꯤꯅ ꯊꯣꯛꯈꯤꯕꯅꯤ ꯀꯩꯗꯧꯔꯦ ꯍꯩꯃꯥ ꯐꯤꯒꯥꯁꯦ ꯑꯝꯇ ꯐꯧꯗꯣꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯒꯦꯕ ꯅꯠꯇꯦ ꯅꯪꯒꯤ ꯇꯥꯆꯧꯗꯨꯕꯨ ꯃꯤꯒ ꯈꯠꯅ ꯆꯩꯅꯍꯧꯏ ꯀꯥꯏꯅ ꯃꯤꯅ ꯍꯥꯏꯔꯛꯄ꯭ꯔꯥꯕ ꯑꯁ ꯀꯥꯏꯗꯦ ꯏꯃꯥ ꯅꯪꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯋꯥꯔꯤꯗꯨꯕꯨ ꯀꯥꯏꯗꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅꯕꯨ ꯅꯣꯡꯃꯗ ꯃꯤꯒ ꯈꯠꯅꯩ ꯆꯩꯅꯩ ꯍꯥꯏꯕꯒꯤ ꯄꯥꯎ ꯏꯃꯥꯕꯨ ꯇꯥꯈ꯭ꯔꯕꯣ ꯇꯥꯕꯕꯨꯗꯤ ꯇꯥꯗꯦꯗ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯒꯤ ꯐꯤ ꯑꯁꯨꯕ ꯑꯁꯤ ꯐꯥꯎꯕ ꯐꯧꯗꯣꯛꯇꯕ ꯃꯈꯩ ꯅꯪꯒꯤ ꯇꯥꯆꯧꯕꯨ ꯍꯥꯟꯅ ꯍꯪꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦꯕ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯇꯧꯕ ꯑꯗꯨꯒꯤꯅꯤ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯕꯅꯤ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪꯕꯣ ꯑꯩꯒꯤ ꯏꯇꯥ ꯊꯥꯖꯗꯣ ꯏꯃꯥ ꯑꯗꯨ ꯀꯩꯗꯧꯔꯕ ꯅꯇꯥ ꯊꯥꯖꯗꯣ ꯃꯥꯒꯤ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯕꯣ ꯑꯁ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯊꯥꯖꯗꯣ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯖꯔꯒꯦꯕ ꯑꯗꯨꯅ ꯏꯃꯥꯅ ꯇꯥꯆꯧꯒ ꯇꯥꯟꯅꯔꯒ ꯑꯝꯇ ꯊꯥꯖꯕꯣ ꯍꯥꯏꯕ ꯆꯠꯄꯤꯌꯣꯕ ꯆꯠꯂꯨꯅꯦꯍꯦ ꯃꯁꯤꯕꯨ ꯉꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣꯃ ꯇꯧꯔꯤꯅꯦ ꯃꯁꯦ ꯃꯤꯒꯤ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯆꯠꯂꯨꯏ ꯅꯪꯀꯣ ꯂꯩꯁꯥꯕꯤꯁꯨ ꯐꯥꯔꯕꯅꯤ ꯈꯔꯁꯨ ꯋꯥꯈꯜ ꯇꯥꯕ ꯌꯥꯕꯅꯤꯀꯣ ꯅꯪ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯗꯕ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯗꯅ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯁꯤꯗꯤ ꯀꯩꯅꯣ ꯏꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯩꯕꯨ ꯖꯨꯒꯣꯠ ꯆꯥꯗꯕ ꯋꯥ ꯌꯥꯎꯔꯒꯦ ꯊꯥꯖꯗꯣ ꯃꯥꯒꯤ ꯍꯥꯟꯅ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯨꯒ ꯋꯥ ꯂꯣꯏꯁꯟꯅꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥ ꯑꯗꯨꯒ ꯊꯥꯖꯅꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯍꯌꯦꯡꯋꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯗꯣꯏꯅꯤ ꯊꯥꯖꯗꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯍꯌꯦꯡ ꯀꯣꯟꯅ ꯑꯇꯣꯞꯄ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇ ꯏꯃꯥ ꯅꯪ ꯃꯤꯑꯣꯠ ꯃꯤꯅꯩ ꯈꯥꯡꯗꯣꯏ ꯁꯔꯨꯛ ꯊꯥꯖꯁꯤ ꯑꯣꯏꯅ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯔꯗꯤ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯏꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯤ ꯏꯃꯥ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯑꯝꯇ ꯈꯜꯂꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤನಿ ꯌꯥꯝ ꯐꯗꯣꯏꯖꯥꯠꯅꯤꯀꯣ ꯏꯃꯥ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ ꯅꯪ ꯉꯁꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯒꯅꯤꯀꯣ ꯅꯪ ꯅꯠꯇꯦꯅꯦ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯆꯦꯜꯂꯨꯔꯕꯤ ꯅꯨꯄꯤꯗꯨꯕꯨ ꯅꯪꯕꯨ ꯀꯝꯗꯧꯅ ꯅꯅꯝꯃ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏꯕꯅꯣ ꯍꯥꯏꯕꯅꯤꯗ ꯑꯗꯨꯒ ꯋꯥꯐꯝ ꯑꯁꯦ ꯅꯇꯥ ꯇꯧꯉꯝꯕꯤ ꯑꯗꯨꯅꯗꯤꯅꯦ ꯅꯪꯒꯤ ꯇꯥꯆꯧ ꯑꯁꯦ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯏꯟꯁꯤꯜꯂꯛꯄ ꯑꯣꯏꯔꯤꯅꯤ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯪꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯅꯇꯥ ꯊꯥꯖꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯑꯩꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯁꯤꯠ ꯅꯥꯟꯅ ꯈꯪꯉꯤ ꯖꯨꯒꯣꯠ ꯋꯥꯏꯔꯝ ꯆꯥꯗꯕ ꯋꯥꯁꯦ ꯍꯥꯏꯅꯕꯒꯤ ꯑꯣꯏꯔꯦ ꯅꯪꯅ ꯅꯐꯤ ꯑꯁꯨꯕ ꯐꯥꯎꯕ ꯐꯧꯗꯣꯛꯇꯕ ꯃꯈꯩ ꯊꯑꯣꯏꯅ ꯑꯔꯨꯕ ꯁꯥꯗꯅ ꯏꯃꯥꯗ ꯍꯥꯏꯔꯤꯁꯦ ꯆꯦꯜꯂꯨꯕꯕꯨ ꯀꯩꯗꯧꯔꯒꯦ ꯏꯃꯥ
नुपादुगा लुहोंग कैहोंगबा लेमिनरुबमक्ति नतेदना है मधु यादे नुपी हाइबसिदि मागी खुंफम अमुरक सोइख्रबदि लोइरबनि खाउ इसिस इमाइ पेमा नते नंगबु चेलुरबिदुबु ननम ओइना हाइरुसि काइना हाइरक्लिदुबु नते नंगबु ngaurabra हाइबा लेकाइ ममांग असिदा नमाइगादो इकाइबु खंद्रब्राबा नंगबु इमागी लांगलेन नंगने वासे नमा अइंगोंदा हाइबना हाइबनि मी अतैदगादिने नता थाजसे ननम ओइनिंगि काइना हाइरु लाउनु कोइबेमा नमा आइगी अदुगा नंगी ताचौगी माइ खरे येंगु नंगी ताचौ असे पाखंगनि बेमा ngausinaganu ko langlen थाजसे इनम ओइबदा कयामुक यामना काइरगे हाइबनिदा langlen नते नंबु अदुगी वादुबु ताबा याबा वारा हाइबा चेलुरबि नुपिबु करम्बा इमुंगदा हराउना नमओइबा यागदौरिबनो होय मखोय यानबा इमुंग खराबुदि लेरमगनि अदो अखोइगी सिददि यारोय आइनासु यारोय नंगी ताचौनासु यारोय अदुगने नंगी ताचौगा खंगनजबि नुपिसु लेरमगनि इमासुने थाजदु नुंसी इचागा चप मानना नुंसी माबु खल्लिबनि अदुबु इबेमा नंगसु मंगाइरि थाजसु मंगाइरि अखोइना इजानि इसुनि हाइबगी नुंसीबगी वानि नतागा नखोइ अनिसे पुरा पुंसोइ सोइरबनि हयेंग कोनने नमा नपा ओइबा अखोइसे चेंथा हंगदौरिबनि नखोइ अनिमक चप माने नचिना मरोल अमा कनरिबा मीना तिनबा याद्रिबा मिरोलना मरोल अमा याउना थुंगद्रिबा अस इचा अनिदिने थगतपगी लोइबा नाइबा नतेदा यारे तानिंग्रे इमा वागी वाचुमना ngango मिरोल थुंगदबि काइदुदि हाइगनो अखोइना मिरोल थुंगद्रिसे नखोइगी नवोंगना तवदुननि नंगना थाजसे इनम ओइबा यानिंग्रसु आइदिने ताचौदा होरेन हाइनि अदुगा नमदना खंगना हलगा चेलहनगेबा हाय अंगाउबि मिरोल थुंगदबि अदुमनागा तौरु लाउनु को नंग नबुंग अदुना नंग निंथि नुंगाइना तौबिरओय नंगबुने खुपु थिना फुजरकनि को नंग आइदि होरेन मदुगी मरमगिदमक्ता नबुंगनो फुरे चैरे काइना तौरबा नंगबु कंखपगी वा लैते मदुगी महुता नबुंग अदुदा फुरो हालो हाइदनने मथोइ हापकदौरिबनिको आइना ngasi इसे अरोइबि करकदौरिको इमा नंगको इमा ओइबगी फबनि इसुंग इमानबिगे ओइरमनबदि ngasiने सालान तानरमगदबनि अइंगोंदा वा nganganuko नत्रदि नातै चारोय असुक यामना फतबा ममासिबु कइनो हाइबनिदा मपोक खुदिंगदा थिंगनजरोइदा असी हाइदुना साउना मफि मरोल अचोटपदु पुदुना येना खारोमदा फौबगी चंख्रे मचानुपिगी मताव अदुदा सखी अदु सोरा सांग ममोहन थदुना मतोमता तपना सोंजरei सिबु करम थोकलगदबनुनि आइबु तौरिसिबो मयुंगा बालगना अमु करम तौबा अस मसिगिदा खनबदा कोकसे पुक्सा हेक सारबनिको आइसे इमागी लांगलेन नंगसे वाखल खरसु ताबा याइदको असुमना मतम खरा हौख्रे नोंमगी नुमिनि थाजा अमदि लांगलेन मखोइ लेकाइगी पोटफम मचा अदुदा सिंजु चारी लांगलेना हाइरई थाजा सिंजु से हाउद्रा हावे ए अतै लाइरि लांगलेन आइना तारिबा पाउसे चुम्ब्रो कै पाउनो हाइसे खंसिनदबा सारनु इबेमा नंग अमा हाइखिबा वाना अमा तौथोरकपना अमा हैमा कै मतांगनु नंग ngangidubo ai kokse pungchai chai dori फजन अमता हाइरोबा कइनुबा नंग हाइदो नोइदा चौदो मखाले काइगी लैरिक हाइबे अफाउबिदो कोइरि हाइने ए कनाना हाइबा आइदि खंगदेना यारे बेमा खंसिनद्रिदो आई नोइदा चौदो चाकचै हाइबा खंगना नंगसु आइगी इतेंग कैता पांबिदबा नत्रो आइनदि नंगना पामी हाइबा थंगनबा खुलगी थोइबदो इकाइ इकि थादोकपा मखै हंजिन हाइनरगा नंगना खंगना हलि नत्रो नंगा खंगना हलि नत्रो अदुगा नंगना आइगिना कैसु तौबिदबा फरेने नोइदा चौगा लैरिक खंगनबदो खंगनरसनोबा अदो नंग आइगोंददि मागा खंगनै हाइदना हाइबा फाउदि याइदना ngarangdo pause खंगलपदा ai kyam waroi nangonda adugadi nongalakpada adum kawraga leiram thaja ai nangna haise sengbe khangdabani nangna hojikta hairaga aise khangini nang saunu ko ado nangondadi akhoida chawga leirika khangnai haibadi kanana haireinu ho makhoigi thangnabada leiba pakhang kunjodo aiga handakse koinaba kaba haurakpada ngairi aduda mana wari sum sarakpada hairakpani mana sunangse aiga lunatine haiba khangbududa hairakpanida o ado nangdi akhoida chawda ngauze hairaga kunjoga mu khangnaramnisina kaige khangnadradi kaino nangna sinbini hairaga kyam kuirage
ꯍꯣꯏ ꯃꯥꯏꯁꯨ ꯍꯥꯏꯔꯛꯇꯦ꯫ ꯑꯩꯁꯨ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ, ꯑꯗꯨꯅ ꯅꯨꯄꯥ ꯐꯪꯍꯧꯗ ꯇꯥꯔꯦ ꯍꯥꯏꯅ ꯑꯐꯪꯕ ꯑꯃ ꯀꯣꯏꯁꯜꯂꯤꯅꯤꯗꯅ꯫ ꯑꯁ ꯊꯥꯖ, ꯑꯇꯩ ꯂꯥꯏꯔꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯍꯥꯏꯕ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ ꯀꯥꯏꯅ ꯃꯤꯅ ꯍꯥꯏꯅꯕꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯏꯅꯝꯃ ꯑꯣꯏꯅꯒ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ꯫ ꯍꯦꯔꯥ, ꯃꯥꯅ ꯍꯦꯛꯇ ꯌꯥꯒꯗꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯂꯥꯡꯂꯤꯅꯤ ꯀꯩꯅꯣ꯫ ꯌꯥꯝꯅ ꯌꯨꯝ ꯀꯣꯏꯕ ꯍꯩꯕꯤ, ꯌꯥꯝꯅ ꯑꯍꯜ ꯂꯃꯟ ꯊꯛꯈꯥ ꯈꯪꯕꯤꯒꯁꯨ ꯁꯥꯏ ꯍꯥꯏꯅ ꯍꯥꯏꯅꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯀꯣꯛꯁꯦ ꯆꯥꯅꯔꯣꯏꯗꯧꯔꯤꯗ ꯑꯩꯗꯤ ꯇꯧꯔꯤꯁꯦ꯫ ꯍꯦ ꯄꯪꯒꯅꯨ, ꯀꯣꯛ ꯆꯥꯅꯒꯦꯔꯥ ꯆꯥꯅꯔꯣꯏꯔꯥ ꯅꯪꯒꯤ ꯍꯥꯏꯕꯕꯨꯅꯦ ꯅꯅꯝꯃ ꯑꯗꯨꯅ ꯉꯝꯍꯟꯕ ꯌꯥꯗꯦ꯫ ꯅꯈꯣꯏ ꯇꯥꯆꯧꯅ ꯄꯥꯝꯖꯕ ꯑꯣꯏꯕꯅꯤꯅ ꯃꯥꯕꯨ ꯅꯪꯒꯤ ꯅꯅꯝꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯅꯪꯅ ꯁꯦꯝ ꯁꯥꯔꯒ ꯃꯥꯒ ꯂꯥꯟꯊꯦꯡꯅꯅꯕ ꯍꯣꯠꯅꯧ ꯏꯕꯦꯝꯃ꯫ ꯑꯗꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯪꯁꯨ ꯅꯣꯏ ꯏꯃꯥꯁꯨ ꯂꯥꯏꯔꯤꯛꯅꯅꯦ ꯃꯈꯣꯡ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯄꯨꯟꯅ ꯅꯦꯠꯊꯕꯤꯔꯛꯆꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯌꯥꯝꯅ ꯇꯧꯕ ꯉꯝꯕꯤ, ꯍꯩꯁꯤꯡꯕꯤꯅꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯈꯔ ꯍꯩꯖꯧ ꯅꯪꯁꯨ꯫ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯃꯥꯅ ꯍꯦꯛꯇ ꯇꯔꯥꯏꯅ ꯉꯝꯒꯗꯕꯗꯤ ꯅꯠꯇꯦꯗ꯫ ꯑꯩ ꯇꯧꯔꯛꯀꯦ ꯌꯦꯡꯉꯨ, ꯃꯥꯅ ꯍꯦꯛꯇ ꯍꯦꯟꯖꯤꯟꯕ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯗꯣ ꯊꯥꯖ, ꯑꯩꯉꯣꯟꯗ ꯌꯥꯝ ꯂꯨꯒꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯤꯅꯦ ꯑꯩꯒ ꯀꯣꯛ ꯁꯨꯛꯆꯥ ꯆꯥꯟꯅꯗꯦꯕ꯫ ꯑꯩꯅ ꯈꯟꯕ, ꯑꯩꯅ ꯅꯤꯡꯕꯁꯦ ꯏꯃꯥꯅ ꯌꯥꯝꯅ ꯇꯥꯊꯤꯌꯦꯕ꯫ ꯃꯁꯤꯗꯅꯦ ꯑꯩꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯏꯁꯦ꯫ ꯍꯣ ꯇꯧꯕꯒꯤꯕꯨꯗꯤ ꯅꯣꯏ ꯏꯃꯥ ꯑꯗꯨꯁꯨꯅꯦ ꯀꯩꯁꯨ ꯈꯪꯗꯦꯕ꯫ ꯑꯩꯒ ꯎꯕꯒꯁꯦ ꯄꯉꯥꯡꯗ ꯉꯥꯡꯉꯦꯕ꯫ ꯑꯗꯨꯅ ꯑꯩꯗꯤ ꯅꯣꯏꯗꯒ ꯂꯥꯛꯄꯁꯦ ꯅꯣꯏ ꯏꯃꯥꯒ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯂꯥꯛꯇꯧꯒꯤ ꯇꯜꯂꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯡꯂꯦꯟꯒꯤ ꯃꯕꯨꯡ ꯁꯅꯥꯌꯥꯏ ꯑꯃꯗꯤ ꯂꯩꯔꯤꯛ ꯑꯅꯤꯁꯨ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯕꯗꯒꯤ ꯂꯨꯍꯣꯡꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯂꯩꯔꯤꯛ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯃꯆꯤꯡ ꯌꯥꯝꯅ ꯊꯤꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯑꯣꯏꯕꯅ ꯃꯤꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯆꯜꯅꯨꯄꯤ ꯂꯥꯡꯂꯦꯟꯃꯛꯀꯤ ꯃꯑꯣꯡ ꯃꯇꯧꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯎꯪꯈꯠꯅꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯂꯩꯔꯤꯛꯅ ꯐꯅ ꯐꯅ ꯊꯦꯝꯅꯧꯗꯨꯅ ꯇꯧꯕ ꯇꯥꯔꯒꯁꯨ ꯂꯥꯡꯂꯦꯟꯅ ꯎꯁꯤꯜꯂꯛꯇꯕꯒꯤ ꯍꯧꯖꯤꯛꯇꯤ ꯃꯥꯅꯁꯨ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯒꯦ ꯅꯤꯡꯗꯨꯅ ꯑꯣꯠꯄ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯂꯩꯔꯤꯛ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯇꯟꯖꯥꯗꯨꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯍꯧꯒꯠꯂꯛꯇꯨꯅ ꯃꯅꯝꯃꯕꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ? ꯑꯁꯨꯛ ꯊꯦꯡꯂꯁꯤ ꯐꯥꯎꯕ ꯆꯥꯛ ꯑꯝꯇ ꯊꯣꯡꯗ꯭ꯔꯤꯕ ꯇꯧꯏꯁꯤꯕꯣ? ꯍꯧꯖꯤꯛꯄꯨ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕꯗ ꯉꯥꯏꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣ? ꯍꯣ ꯌꯨꯝꯁꯦ ꯌꯨꯝ ꯑꯣꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯍꯦ ꯑꯉꯥꯡ, ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯣ? ꯍꯥ? ꯑꯩꯁꯦ ꯃꯝꯂꯤꯉꯩꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯀꯔꯤ ꯊꯕꯛ ꯇꯧꯕꯤꯒꯦ? ꯍꯥ? ꯍꯧꯖꯤꯛꯇ ꯅꯁꯝ ꯅꯅꯥ ꯏꯐꯥ ꯐꯥꯈꯩ ꯍꯧꯒꯠꯂꯛꯑꯒ ꯅꯊꯤꯕꯣꯡ ꯑꯗꯨ ꯂꯥꯝꯃꯦ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯅꯣꯡꯊꯛꯇꯒꯤ ꯊꯥꯗꯔꯛꯀꯗ꯭ꯔꯣ? ꯉꯁꯥꯏꯅ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯉꯩꯗ ꯍꯧꯒꯠꯂꯛꯂꯒ ꯆꯥꯛ ꯑꯗꯨ ꯊꯥꯒꯠꯂꯗꯤ ꯍꯧꯖꯤꯛ ꯂꯥꯝꯂꯤꯕ ꯅꯊꯤꯕꯣꯡ ꯑꯗꯣ ꯆꯥꯕ ꯌꯥꯔꯅꯤꯌꯦ꯫ ꯍꯦꯔꯥ, ꯊꯤꯕꯣꯡꯒꯗꯤ ꯄꯜꯂꯛꯀꯅꯨ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯒꯤ ꯃꯔꯜ ꯆꯥꯖꯕꯅꯦ, ꯅꯪꯒꯤ ꯅꯔꯜ ꯆꯥꯕ ꯅꯠꯆꯗꯦ꯫ ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗꯤ ꯏꯅꯝꯃꯒꯤ ꯅꯊꯧꯅꯤ, ꯃꯗꯨꯗꯤ ꯑꯩꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦ꯫ ꯍꯣ ꯏꯕꯦꯝꯃ, ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ, ꯑꯗꯨꯒ ꯅꯪꯅ ꯅꯤꯡꯉꯣꯜ ꯈꯪꯉꯕ? ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯂꯟ ꯄꯨꯝꯕ ꯅꯕꯦꯝꯃ ꯑꯩꯒꯤꯅꯦ ꯑꯩꯒꯤ꯫ ꯑꯩꯅ ꯁꯤ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜ ꯅꯪꯒꯤ ꯍꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ ꯑꯩ꯫ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯊꯛꯀꯤ ꯑꯍꯜ ꯑꯩꯉꯣꯟꯗ ꯉꯥꯡꯐꯝ ꯊꯣꯛꯄ ꯅꯠꯇꯦ꯫ ꯑꯩꯁꯨꯅꯦ ꯊꯕꯛ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯅꯣꯡꯃꯇ ꯂꯧ ꯇꯥꯟꯅꯖꯗꯦ, ꯉꯝꯅꯅꯕ ꯂꯣꯏꯅ ꯇꯧꯖꯩ꯫ ꯑꯗꯨꯅ ꯅꯪꯁꯨ ꯅꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ꯫ ꯍꯧꯖꯤꯛꯄꯨ ꯀꯅꯥꯅ ꯆꯥꯛ ꯆꯥꯅꯕ ꯃꯇꯝꯅꯣ ꯍꯥ? ꯐꯅ ꯂꯥꯝꯕ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯏꯅꯝꯃ ꯆꯥꯛ ꯈꯔ ꯉꯟꯕꯤꯌꯨ, ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯂꯗꯤ ꯅꯁꯛ ꯑꯗꯣ ꯅꯨꯡꯁꯤꯒꯗꯕꯅꯤ꯫ ꯃꯗꯨꯗꯤ ꯅꯠꯇꯗꯨꯅ ꯏꯅꯦꯝ ꯏꯀꯨ ꯁꯥꯗꯨꯅ ꯉꯥꯡꯂꯛꯂꯕꯗꯤ ꯈꯣꯟꯗꯥ ꯍꯥꯎꯇꯕ ꯈꯔ ꯇꯥꯕ ꯇꯥꯕꯅꯤ, ꯈꯪꯉꯕ? ꯑꯗꯨꯒꯅꯦ ꯋꯥ ꯉꯥꯡꯕ ꯁꯛꯄꯗ ꯑꯩꯉꯣꯟꯗ ꯅꯪ ꯃꯥ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯛꯀꯅꯨ꯫ ꯑꯗꯨꯗꯤꯅꯦ ꯑꯌꯥꯕ ꯃꯐꯝꯗ ꯇꯧꯔꯨꯆꯣ, ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ꯫ ꯐꯅ ꯐꯅ ꯑꯩꯁꯦ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤꯀꯣ, ꯑꯉꯥꯡꯅꯤ ꯍꯥꯏꯅ ꯌꯦꯡꯕꯅꯤ꯫ ꯅꯪ ꯀꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯂꯕꯅꯤ꯫ ꯊꯦꯛꯀꯠꯂꯤꯕ ꯅꯉꯛ ꯑꯗꯣ ꯊꯦꯛꯊꯕ ꯉꯝꯕ ꯅꯅꯝꯃ ꯂꯩꯔꯤꯛꯅꯤ ꯍꯥꯏꯕ ꯑꯗꯣ ꯈꯪꯍꯟꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕꯅꯤ ꯅꯪ꯫ ꯍꯣ ꯅꯤꯡꯉꯣꯜ ꯑꯩꯈꯣꯏꯁꯨꯅꯦ ꯏꯄꯥꯝ ꯂꯝꯗꯝ ꯑꯁꯤꯗ ꯇꯧꯅꯤꯡꯕꯗ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯤꯕ꯫ ꯉꯁꯤ ꯐꯥꯎꯕ ꯑꯩꯕꯨ ꯅꯝꯊꯕꯤꯅꯕ ꯏꯃꯨꯡ ꯑꯁꯤꯗ ꯃꯤ ꯑꯃꯇ ꯂꯩꯔꯛꯇ꯭ꯔꯤ, ꯑꯗꯨꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ꯫ ꯉꯔꯥꯡꯗ ꯏꯅꯝꯃ ꯂꯥꯛꯑꯒ ꯑꯋꯣꯠ ꯑꯄꯥ ꯁꯥꯕꯤꯔꯛꯂꯕꯗꯤ ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯏꯃꯨꯡꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯅꯝꯃꯅ ꯉꯝꯅꯕ ꯃꯊꯃꯣꯏ ꯄꯦꯟꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨꯅꯤ ꯃꯧ ꯃꯧ ꯍꯥꯏꯔꯤꯁꯦ꯫ ꯃꯗꯨ ꯉꯝꯗ꯭ꯔꯗꯤꯅꯦ ꯏꯅꯝꯃꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ? ꯑꯗꯨꯒ ꯑꯩꯁꯨꯅꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯂꯥꯡꯂꯦꯟꯅꯤ ꯂꯥꯡꯂꯦꯟ꯫ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯔꯛꯅꯕ ꯍꯣꯠꯅꯕ ꯃꯤꯗꯨꯗꯤ ꯀꯝꯗꯧꯅ ꯅꯝꯊꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯆꯞ ꯆꯥꯅ ꯈꯪꯖꯩ꯫ ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯣ ꯄꯥꯎꯇꯥꯛ ꯄꯤꯕ ꯍꯩꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯄꯥꯎꯇꯥꯛ ꯑꯗꯣ ꯑꯩꯅ ꯅꯥꯗ ꯍꯥꯞꯇꯦ꯫ ꯅꯊꯤꯕꯣꯡꯗꯣ ꯂꯥꯝꯂꯕꯗꯤꯅꯦ ꯅꯤꯡꯊꯤꯅ
ꯕꯦꯕꯥꯔꯗ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗꯕ. ꯑꯩꯁꯦ ꯅꯈꯥꯒꯤ ꯑꯉꯥꯡ ꯅꯠꯇꯦ. ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯝꯅ ꯋꯥꯡꯅ ꯉꯥꯡꯂꯛꯂꯕꯅꯤꯅ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝꯅꯤ ꯑꯩꯅ ꯄꯤꯔꯤꯗꯣ. ꯑꯗꯨꯒ ꯑꯩꯁꯦ ꯅꯪꯒꯤ ꯅꯊꯛꯀꯤ ꯑꯍꯜ. ꯑꯗꯨꯒ ꯅꯪꯅꯅꯦ ꯑꯩꯒꯤ ꯏꯈꯥꯒꯤ ꯑꯉꯥꯡ. ꯑꯩꯒꯤ ꯏꯈꯥꯗ ꯂꯩꯒꯗꯕ ꯃꯁꯤꯗꯩꯁꯤꯗ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯇꯦ ꯍꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ? ꯏꯅꯝꯃ, ꯌꯥꯝ ꯍꯦꯟꯖꯤꯟꯕꯤꯔꯛꯀꯅꯨ. ꯅꯌꯥ ꯀꯨꯝꯒꯅꯤ. ꯑꯩ ꯈꯨꯠ ꯐꯥꯎꯕꯗꯤ ꯊꯥꯅꯤꯡꯗꯦ. ꯍꯩꯃꯥ, ꯊꯥꯔꯣ. ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯦ. ꯅꯈꯨꯠꯇꯣ ꯊꯥꯔꯣ ꯂꯥꯛꯑꯣ. ꯅꯪꯅ ꯅꯈꯨꯠ ꯑꯗꯨ ꯍꯦꯛ ꯍꯥꯏꯒꯠꯂꯛꯄꯒ ꯑꯩꯅ ꯊꯦꯛꯊꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯪꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯁ, ꯌꯥꯝ ꯍꯦꯟꯖꯟꯅꯀꯗꯧꯔꯤꯗ ꯏꯅꯝꯃꯗꯤ. ꯑꯗꯨꯗꯤ ꯈꯨꯠꯁꯦ ꯊꯦꯛꯊꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯃꯅꯝꯃꯇ ꯂꯥꯝꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯁꯈꯤ ꯊꯣꯔꯛꯇꯨꯅ ꯂꯥꯡꯂꯦꯟꯕꯨ ꯈꯥꯝꯗꯨꯅ ꯃꯆꯥꯕꯨ ꯃꯅꯒꯟ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯊꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ ꯍꯥ? ꯑꯩ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ. ꯅꯪ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯃꯆꯥꯅꯤ ꯅꯪ. ꯅꯅꯝꯃ ꯑꯁꯤꯗꯕꯨ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨ ꯀꯔꯤꯅꯣ? ꯅꯆꯤꯟ ꯅꯌꯥ ꯀꯦꯟꯒꯗꯕ. ꯅꯪꯕꯨ ꯑꯩꯅ ꯑꯗꯨꯝꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄ꯭ꯔꯅꯦꯍꯦ? ꯌꯥꯝ ꯊꯨꯅꯅꯦ ꯅꯅꯝꯃ ꯑꯁꯤꯗ ꯂꯥꯜꯂꯦ ꯍꯥꯏꯖꯧ. ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯁꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯐꯨꯔꯕꯅꯤꯅꯤꯀꯣ ꯅꯪ. ꯅꯪ ꯈꯔꯗ ꯉꯥꯏꯔꯤ. ꯍꯩꯁꯤꯡꯕꯤ ꯅꯃꯧ ꯑꯁꯤꯅ ꯃꯤꯅꯥꯏꯗꯧꯅ ꯁꯤꯖꯤꯟꯅꯔꯛꯀꯗꯕ. ꯀꯟꯈꯠꯂꯣ ꯀꯟꯈꯠꯂꯣ. ꯊꯥꯒꯠꯂꯣ. ꯗꯣꯂꯥꯏꯗꯒ ꯅꯃꯧꯁꯦ ꯋꯥꯡꯅ ꯊꯥꯡꯀꯠꯂꯣ. ꯅꯣꯡꯃꯗꯤꯅꯦ ꯅꯀꯣꯛ ꯑꯗꯨꯗ ꯅꯦꯠꯊꯕꯤꯔꯛꯀꯗꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯑꯗꯨꯒ ꯑꯩꯗꯤ ꯀꯔꯤꯒꯤ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯕ? ꯑꯩꯗꯤ ꯂꯥꯟꯗꯦ. ꯍꯥꯏꯒꯦ ꯍꯥꯏꯔꯕꯁꯨꯅꯦ ꯑꯩꯒꯤ ꯈꯣꯡꯁꯦ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯅ ꯑꯣꯏꯅ ꯀꯣꯜꯍꯜꯂꯨ ꯂꯥꯎ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯡꯂꯦꯟ ꯁꯥꯎꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯁꯈꯤꯗꯤ ꯁꯥꯎꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯟꯅꯗꯨꯅ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯂꯩꯔꯤꯛꯅ ꯈꯥꯝꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ. ꯑꯉꯥꯡꯅꯤ, ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯇꯧꯖꯔꯤꯅꯤ. ꯈꯔ ꯂꯩꯔꯒ ꯐꯖꯔꯛꯀꯅꯤ. ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯩꯕꯣꯏ ꯈꯔ ꯐꯖꯅ ꯉꯥꯡꯈ꯭ꯔꯦ. ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯝ ꯁꯥꯎꯅꯤꯡꯉꯝꯃꯅꯤ. ꯇꯣꯛꯑꯣ ꯌꯥꯔꯦꯁꯦ ꯏꯃꯥ. ꯍꯩ, ꯅꯪꯅ ꯉꯥꯡꯕꯗꯨꯗꯤꯅꯦ ꯉꯥꯡꯐꯝ ꯊꯣꯛꯄꯅꯤ. ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯅꯅꯦ ꯏꯃꯧꯅꯁꯨ ꯉꯥꯡꯂꯛꯄꯅꯤ. ꯃꯁꯤꯗ ꯅꯪꯒꯤ ꯅꯔꯥ ꯂꯩꯕ ꯅꯠꯇꯦ. ꯏꯕꯦꯝꯃ, ꯑꯁꯤꯒꯤ ꯑꯉꯥꯡꯁꯦ ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯐꯖꯅ ꯊꯦꯝꯅꯧꯏ ꯌꯥꯗꯦ. ꯅꯪꯅꯁꯨꯅꯦ ꯅꯆꯟ ꯑꯁꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯏꯃꯥ ꯂꯣꯏꯅ ꯈꯪꯏ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯏꯃꯧꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯕ ꯃꯌꯥꯝ ꯑꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯃꯁꯦ ꯀꯥ ꯑꯃ ꯍꯦꯟꯖꯤꯜꯂꯛꯂꯦ. ꯑꯗꯨꯅꯅꯦ ꯍꯧꯖꯤꯛꯇꯤ ꯏꯃꯧꯅ ꯇꯧꯅꯤꯡꯕ ꯇꯧ. ꯃꯁꯦ ꯈꯨꯐꯨ ꯊꯤꯅ ꯐꯨꯔꯕꯁꯨꯅꯦ ꯏꯃꯥꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯒꯗꯕ ꯂꯩꯇꯦ. ꯏꯃꯧꯅ ꯇꯧꯅꯤꯡꯕꯗ ꯇꯧ. ꯍꯣꯏꯁꯦ, ꯌꯥꯔꯦꯁꯦ ꯏꯃꯥ, ꯇꯣꯛꯑꯣ. ꯏꯃꯥꯁꯨꯅꯦ ꯑꯁꯥꯎꯕꯗꯣ ꯐꯥꯊꯔꯣ. ꯅꯠꯇ꯭ꯔꯗꯤ ꯋꯥꯈꯜ ꯑꯗꯣ ꯄꯪꯈꯟꯗ ꯈꯟꯖꯤꯟꯕꯗ ꯏꯃꯥꯒꯤ ꯀꯣꯛ ꯅꯨꯡꯉꯥꯏꯇꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯣ ꯍꯧꯈ꯭ꯔꯦ꯫ ꯁꯈꯤ ꯑꯃꯗꯤ ꯂꯩꯔꯤꯛ ꯑꯅꯤ ꯆꯪꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯕ ꯇꯥꯔꯒꯁꯨ ꯂꯥꯡꯂꯦꯟꯗꯤ ꯃꯥꯒꯤ ꯍꯩꯅꯕꯤ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯁꯈꯤꯅ ꯂꯩꯔꯤꯛꯇ ꯍꯥꯏꯔꯛꯏ, ꯕꯦꯝꯃ, ꯏꯃꯥ ꯀꯩꯊꯦꯜꯗ ꯐꯤ ꯑꯁꯥꯕꯁꯦ ꯑꯝꯇ ꯄꯤꯊꯣꯛꯎꯈꯤꯒꯦ. ꯅꯪꯅꯅꯦ ꯅꯆꯟꯅꯨꯄꯤꯁꯦ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ. ꯑꯁꯦ ꯍꯟꯗꯛ ꯃꯔꯛꯇꯤ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ. ꯃꯌꯨꯝ ꯄꯥꯅꯤꯡꯂꯤꯕ꯭ꯔꯥ ꯀꯔꯤꯅꯣ? ꯆꯦꯟꯈꯤꯒꯗꯕ ꯃꯥꯜꯂꯤ. ꯑꯗꯨꯅꯅꯦ ꯅꯪꯅ ꯃꯥꯕꯨ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯍꯜꯂꯝꯒꯅꯨꯀꯣ. ꯆꯍꯤ मतांग खरा चागदब वाली मानने थाजा होइदा चकेगा हाइरसु चलहल्लाहंगनु कोइ बेमा होइ मा अयेंग सिनजरमगे इमागी थबकतो फजना चथोकपिउरो ngayhaki matungni langlen fajana ketharaga thoraklami adubu lairikna langlenggi mamang aduda thatuna hairai langlen kaidano nang asidi yumdagi mapan thokinu imana manghanungai te hairambani thabak jakadaba lairasu hayeng hangchit oina chalo kaino inama nangna aigi khongthang khuding atuk amna yengsilidubo nate inamabu akhoita chawga imagana aibu yengsinaba selga piraga thamiro hai nangi mathong marang khangdana wado phangangda ngangbudo ngakano nangna chatoido chatpa yaroi chaloi mung changu aidi chaturi chatningdana chaki haina thoraini masida inamana thingbagi nathakoisu leite aigi apambani o nangi apamba naning yamna tawba pambai waro naning tawge hairasu ne hayeng kona chahi matang charaga naning adu to hojikti ne naning tawbada imungi mi loina chentharakadoriba mado nasana wakhal ta yamna hanjin hanjin jagat jagat ngangna bagi kaisu mathau tade na nangna nathau leita bai ngangjabani masidi aigi apambani nakoina khuting jambirakano langlen chatpa yaroi haidi yaroi kaigino nangna asukam lam helisibo e khutaga faine aise thabak chakena thoreini khutaga phadana torokano
ꯑꯩꯅꯦ ꯆꯠꯊꯣꯛꯑꯝꯗꯥꯏꯗ ꯃꯤꯒ ꯐꯨꯅꯔꯒ ꯆꯠꯄꯗꯣ ꯄꯥꯝꯗꯦ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯂꯥꯡꯂꯦꯟ ꯅꯪꯁꯦ ꯐꯖꯅꯁꯨ ꯑꯩꯅ ꯍꯥꯏꯕꯅꯤ ꯋꯥꯈꯜ ꯈꯖꯤꯛꯇꯁꯨ ꯇꯥꯕ ꯌꯥꯏ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯎꯁꯤꯠꯇꯕ ꯅꯋꯣꯡꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯗꯕꯨꯗꯤ ꯈꯔ ꯐꯔꯤ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯅꯨꯡꯁꯤꯗꯨꯅ ꯑꯗꯨꯝ ꯀꯩꯁꯨ ꯈꯟꯗꯕꯩ ꯋꯥꯅꯤ ꯍꯌꯦꯡ ꯃꯤꯒꯤ ꯃꯌꯨꯝꯗ ꯇꯧꯔꯨꯔꯗꯤꯅꯦ ꯅꯪ ꯁꯣꯏꯗꯅ ꯆꯥꯅ ꯋꯥꯏꯅꯗꯗꯅ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯪꯒꯤ ꯅꯋꯣꯡꯅ ꯇꯧꯕꯗꯣ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯧ ꯆꯠꯂꯣ ꯏꯃꯨꯡ ꯆꯪꯉꯣ ꯏꯅꯝꯃꯅ ꯍꯥꯏꯔꯤꯁꯦ ꯌꯥꯎ ꯏꯅꯝꯃꯒ ꯑꯩꯈꯣꯏꯒꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯇꯧꯒꯗꯕ ꯅꯠꯇꯦ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯕꯒ ꯁꯥꯕꯤꯔꯛꯀꯅꯨ ꯅꯇꯥꯠ ꯈꯪꯉꯤ ꯑꯗꯨꯒ ꯏꯃꯥꯒ ꯅꯈꯣꯏꯒꯅ ꯁꯤꯜꯂꯤꯕꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯉꯣꯏ ꯈꯟꯕ꯭ꯔꯣ ꯑꯩꯕꯨ ꯇꯥꯊꯣꯏꯕꯒ ꯀꯥꯏꯅꯅꯕ ꯁꯤꯜꯂꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯏꯃꯥ ꯑꯄꯪꯕꯤꯗꯨꯗꯤ ꯀꯩꯁꯨ ꯍꯩꯖꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯅꯝꯃ ꯅꯪ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯥꯗ ꯏꯟꯁꯤꯟꯗꯅ ꯑꯩꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯐꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯣ ꯀꯥꯏꯅꯍꯟꯒꯗꯧꯔꯦ ꯍꯩꯃꯥ ꯃꯁꯤꯗꯤ ꯉꯥꯎꯔꯦꯗꯅ ꯍꯩ ꯊꯣꯏꯕꯗꯣ ꯐꯩ ꯈꯪꯉꯤ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨꯅꯦ ꯅꯪꯅ ꯍꯟꯗꯛ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯒ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯕ ꯀꯥꯟꯅꯗꯨꯗ ꯌꯥꯝꯅ ꯆꯥꯎꯅ ꯈꯦꯠꯅꯕ ꯂꯩꯕꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯅꯪꯕꯨ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯍꯥꯏꯗꯅ ꯑꯩꯕꯨ ꯊꯤꯡꯍꯟꯕꯅꯤ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯐꯅ ꯈꯟꯕ ꯇꯝꯃꯨ ꯌꯥꯔꯦ ꯆꯪꯈ꯭ꯔꯣ ꯋꯥꯁꯦ ꯌꯥꯝ ꯁꯥꯡꯊꯗ꯭ꯔꯤꯉꯩꯁꯤꯗ ꯃꯤ ꯃꯃꯥꯡꯗꯅꯦ ꯑꯩ ꯏꯀꯥꯏ ꯍꯣ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅꯅꯦ ꯏꯀꯥꯏꯕꯤꯌꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯅꯪꯅ ꯍꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯦꯛꯇ ꯇꯣꯛꯀꯗꯕꯁꯨ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯃꯥ ꯁꯈꯤ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯂꯔꯦ ꯃꯁꯤꯗꯒꯤ ꯁꯈꯤꯒ ꯂꯥꯡꯂꯦꯟꯒ ꯑꯃꯨꯛ ꯃꯔꯩ ꯀꯟꯅ ꯌꯦꯠꯅꯗꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯊꯥꯖ ꯑꯗꯨ ꯂꯥꯡꯂꯦꯟꯅ ꯀꯧꯕ ꯂꯥꯛꯃꯟꯗꯕ ꯑꯗꯨꯗ ꯂꯥꯡꯂꯦꯟ ꯈꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯥꯡꯂꯦꯟꯅ ꯊꯥꯖꯕ ꯎꯕꯗ ꯃꯇꯥ ꯇꯧꯔꯛꯏ ꯏꯇꯥ ꯑꯩꯁꯦ ꯅꯪ ꯉꯥꯏꯕ ꯉꯝꯗꯗꯨꯅ ꯂꯥꯛꯏꯅꯦ ꯊꯥꯖ ꯅꯣꯏ ꯃꯌꯥꯝ ꯁꯤꯡꯖꯨꯒꯤ ꯃꯄꯣꯠ ꯁꯦꯝꯕ ꯂꯣꯏꯍꯧꯔꯕꯣ ꯑꯇꯩ ꯏꯇꯥ ꯃꯌꯥꯝꯗꯤ ꯂꯣꯏ ꯂꯥꯛꯑꯝꯃꯅꯤꯅꯦ ꯊꯥꯖꯁꯨ ꯃꯤꯒꯤ ꯃꯤꯔꯛ ꯅꯥꯔꯛ ꯌꯥꯝꯅ ꯈꯪꯕ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯄꯥꯈꯨꯝ ꯋꯥꯠꯇꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯏꯕꯦꯝꯃ ꯁꯤꯡꯖꯨ ꯃꯄꯣꯠ ꯁꯦꯝꯕ ꯂꯣꯏꯕꯗ ꯅꯠꯇꯦ ꯆꯥꯒꯗꯕꯒꯤ ꯊꯥꯡꯇꯣꯛꯇꯅ ꯉꯥꯏꯍꯧꯔꯕꯅꯤ ꯀꯩꯒꯤꯅꯣꯕ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯑꯁꯨꯛ ꯌꯥꯝ ꯊꯦꯡꯉ ꯐꯥꯎ ꯂꯥꯛꯇ꯭ꯔꯤꯗꯣ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝꯗꯣ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯩ ꯀꯧꯕ ꯂꯥꯛꯏꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯁꯈꯤ ꯑꯅꯤ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯀꯗꯕꯣꯏ ꯈꯟꯗꯨꯅ ꯂꯥꯡꯂꯦꯟꯕꯨ ꯊꯥꯖꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯥꯡꯂꯦꯟꯅ ꯊꯥꯖꯗ ꯃꯍꯥꯛ ꯉꯁꯤꯃꯛ ꯆꯦꯟꯈ꯭ꯔꯒꯦ ꯃꯃꯥꯒ ꯃꯅꯝꯃꯒꯅ ꯃꯥꯕꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄꯗ ꯌꯥꯝꯅ ꯊꯤꯡꯂꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯊꯥꯖꯁꯨ ꯃꯇꯥꯒꯤ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯒ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯅ ꯍꯦꯛꯇ ꯊꯧꯖꯤꯜꯂꯤ ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒ ꯊꯣꯏꯕꯒ ꯎꯅꯗꯨꯅ ꯂꯥꯡꯂꯦꯟꯅ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕꯗ ꯇꯥꯈꯤ ꯑꯁꯨꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯇꯧꯔꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ ꯁꯈꯤ ꯍꯣꯏꯁꯨ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯀꯔꯤ ꯇꯧꯔꯨꯅꯤ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯇꯨꯅ ꯃꯆꯥꯒꯤ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯂꯥꯡ ꯂꯥꯡꯖꯔꯤ ꯂꯥꯏꯔꯤꯛꯅ ꯃꯆꯜ ꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯀꯨꯞ ꯃꯇꯥ ꯑꯃꯠꯇ ꯐꯥꯎꯕ ꯆꯤꯊꯍꯟꯗꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯖꯔꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛꯅ ꯃꯅꯝꯃ ꯑꯃꯗꯤ ꯃꯃꯥꯒꯗ ꯈꯜꯂꯨꯔꯤꯕ ꯐꯠꯇꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯔꯛꯈꯤ ꯃꯥꯅ ꯉꯥꯡꯈꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯐꯠꯇ꯭ꯔꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯗꯨꯅ ꯃꯇꯣꯝꯇ ꯃꯊꯃꯣꯏ ꯑꯗꯨ ꯁꯣꯛꯅ ꯇꯨꯃꯤꯟ ꯀꯞꯆꯔꯤ ꯅꯣꯡꯃ ꯂꯩꯔꯤꯛꯅ ꯃꯅꯦꯝ ꯁꯈꯤꯗ ꯍꯥꯏꯔꯛꯏ ꯏꯃꯥ ꯁꯤ ꯌꯦꯡꯉꯨ ꯁꯤꯒꯤ ꯁꯅꯥꯒ ꯂꯤꯛꯀꯁꯦ ꯐꯖꯗ꯭ꯔꯥ ꯍꯩꯃꯥ ꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯅꯠꯇꯦ ꯏꯕꯦꯝꯃ ꯁꯤꯕꯨ ꯅꯪꯅ ꯁꯥꯔꯤꯔꯕ ꯁꯅꯥꯒꯤꯔꯃꯤ ꯁꯤꯕꯣ ꯃꯥꯅꯦ ꯏꯃꯥ ꯁꯅꯥꯒꯤꯅꯤ ꯑꯩꯅ ꯏꯃꯥ ꯍꯣꯏ ꯈꯪꯍꯟꯗꯅ ꯂꯥꯡꯂꯦꯟꯒꯤꯅꯤ ꯍꯥꯏꯗꯨꯅ ꯃꯔꯨꯞ ꯑꯃ ꯌꯥꯎꯕꯤꯕꯅꯤ ꯑꯗꯨꯒꯤ ꯃꯔꯨꯞ ꯑꯗꯨꯒꯤ ꯁꯦꯜꯗꯨꯅ ꯂꯥꯡꯂꯦꯟꯒꯤꯗꯃꯛꯇ ꯁꯥꯔꯛꯂꯤꯕꯅꯤ ꯏꯃꯥ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯃꯧꯅ ꯅꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯁꯥꯕꯤꯔꯤꯕꯅꯤ ꯍꯥꯏꯕ ꯕꯦꯝꯃ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯕꯁꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯤꯕꯅꯤ ꯑꯗꯨꯕꯨꯅꯦ ꯅꯆꯟꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯛ ꯐꯠꯇ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯅꯪꯅ ꯃꯥꯕꯨ ꯀꯌꯥꯗ ꯂꯨꯅ ꯂꯧꯖꯕ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥꯅ ꯅꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯑꯗꯨꯃꯛꯇꯗ ꯅꯍꯥꯛꯅ ꯅꯆꯟꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯏꯃꯥ ꯄꯦꯜꯂꯤ ꯅꯪꯕꯨꯅꯦ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯅ ꯐꯪꯖꯒꯦ ꯀꯣꯏꯕꯦꯝꯃ ꯃꯅꯤ ꯃꯃꯧꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯥꯡꯂꯦꯟꯅꯁꯨ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯃꯍꯥꯛꯇꯤ ꯃꯅꯝꯃꯗ ꯃꯥꯅ ꯃꯃꯥꯡꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯋꯥꯈꯜ ꯂꯥꯏꯃꯟ ꯑꯣꯏ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯃꯅꯝꯃꯗ ꯍꯥꯏꯖꯕꯒꯤ ꯊꯧꯅꯥ ꯑꯗꯨꯁꯨ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯄꯦꯟꯖꯗꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯔꯤꯛꯅ ꯂꯥꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯂꯥꯡꯂꯦꯟꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯔꯤꯛꯅ ꯂꯥꯡꯂꯦꯟꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯊꯦꯝꯕꯤꯔꯤ ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯗꯨꯅ ꯃꯥꯒꯤ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯃꯅꯝꯃꯗ ꯂꯥꯟꯈ꯭ꯔꯦ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ ꯂꯩꯔꯤꯛ ꯃꯆꯟꯅꯨꯄꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯁꯤꯗ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯈꯤꯗ꯭ꯔꯦ
ꯅꯨꯡꯁꯤꯅ ꯂꯥꯡꯂꯦꯟꯒꯤ ꯃꯀꯣꯛꯇ ꯅꯥꯟꯊꯕꯤꯗꯨꯅ ꯃꯥꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯍꯧꯖꯤꯛꯇꯤ ꯂꯥꯡꯂꯦꯟ ꯂꯨꯍꯣꯡꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅꯗꯒꯤ ꯄꯨꯡꯑꯣꯟ ꯑꯣꯟꯈ꯭ꯔꯦ꯫ ꯌꯥꯝꯅ ꯐꯕꯤ, ꯏꯪ ꯇꯞꯄꯤ, ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯗꯅ ꯌꯣꯝꯂꯕꯤ ꯃꯧ ꯑꯃ ꯑꯣꯏꯗꯨꯅ ꯊꯣꯏꯕꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ꯫